ꯆꯪꯉꯣꯕ ꯂꯥꯎꯁꯦ ꯂꯥꯛꯑꯣ ꯆꯪꯉꯣ ꯀꯥꯏꯗꯅꯣ ꯉꯥꯟꯕ ꯐꯃꯨꯡꯗ ꯍꯥ ꯑꯁ ꯐꯃꯨꯡꯗꯗꯤ ꯀꯩꯗꯧꯗꯣꯏꯕ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕ ꯌꯥꯅꯤ ꯍꯥꯏꯗꯥꯏꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯉꯥꯟꯕꯗꯨꯕꯨ ꯂꯩꯕ ꯖꯥꯠꯂꯅꯦ ꯉꯁꯤꯗꯤ ꯏꯊꯟꯇ ꯂꯥꯛꯏꯉꯩꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯐꯣꯡꯗꯣꯛꯅꯤꯡꯕ ꯋꯥꯍꯩꯁꯤꯡꯁꯦ ꯍꯦꯛꯇ ꯐꯣꯡꯗꯣꯛꯍꯧꯔꯒꯦ ꯀꯩꯒꯤꯅꯣ ꯃꯩ ꯃꯨꯊꯠꯇꯣꯏꯗꯨꯕꯣ ꯃꯝꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯍꯩꯃꯥ ꯆꯟꯕꯤꯒꯤ ꯈꯣꯟꯖꯦꯜꯅꯤꯅꯦ ꯃꯩꯁꯦ ꯊꯜꯂꯣ ꯍꯥꯏꯕꯅꯦ ꯈꯪꯅꯤꯗꯅ ꯅꯪ ꯃꯩ ꯄꯥꯛꯄꯤꯗ ꯇꯝꯃꯨꯈꯤꯒꯦꯍꯦ ꯃꯩ ꯄꯥꯛꯄꯤ ꯍꯩꯃꯥ ꯂꯥꯛꯑꯣ ꯆꯪꯉꯣ ꯀꯩ ꯂꯩꯔꯒꯦ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯅ ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯅꯪꯒꯤ ꯊꯪꯂꯦꯟ ꯃꯥꯟꯖꯕ ꯑꯃꯨꯕꯗꯨꯗꯤ ꯅꯨꯖꯥ ꯀꯅꯥꯒꯤ ꯑꯣꯏꯈꯤꯗꯧꯔꯦ ꯀꯅꯥ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯅꯪꯗꯤ ꯍꯩꯕꯣꯡ ꯃꯅꯨꯡꯒꯤ ꯇꯤꯟꯗꯧꯅ ꯄꯪꯉꯤꯉꯩꯗ ꯀꯩꯝꯇ ꯈꯪꯉꯝꯃꯔꯣꯏ ꯍꯣ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯑꯣꯖꯥ ꯁꯥꯃꯨꯒꯤ ꯃꯆꯥꯅꯨꯄꯤ ꯆꯟꯕꯤꯗꯣ ꯑꯗꯨꯒ ꯉꯥꯟꯕ ꯍꯣꯏꯒꯤ ꯌꯨꯝꯗ ꯊꯣꯡꯒ ꯂꯣꯟꯁꯤꯟꯗꯅ ꯂꯩꯍꯧꯔꯦ ꯃꯩ ꯊꯥꯜꯂꯨꯒ ꯌꯥꯝ ꯍꯥꯏꯅꯍꯧꯋꯦ ꯑꯣ ꯐꯩ ꯃꯥ ꯈꯪꯅꯤꯗꯅ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯈꯤꯕꯁꯤꯗ ꯁ꯭ꯀꯨꯜ ꯄꯨꯟꯕꯤ ꯃꯥꯅ ꯆꯥꯟꯁ ꯂꯧꯈ꯭ꯔꯕꯅꯤꯅꯦ ꯈꯪꯅꯤꯗꯅ ꯃꯥ ꯃꯩꯄꯥꯛꯄꯤ ꯑꯩꯒꯤ ꯂꯥꯜ ꯍꯧꯔꯒꯦ ꯈꯪꯅꯤꯗꯅ ꯃꯥ ꯍꯧꯒꯗꯕꯅꯤ ꯍꯧꯔꯣ ꯏꯃꯥ ꯑꯩ ꯆꯥ ꯂꯧꯔꯒꯦ ꯂꯥꯛꯇꯦꯅꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯂꯩꯀꯥꯏ ꯅꯨꯄꯥ ꯀꯣꯏꯕꯁꯦ ꯀꯣꯛ ꯌꯥꯝ ꯁꯥꯏꯗ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯅꯔꯒꯦ ꯍꯥꯏꯕꯁꯨ ꯃꯥꯅ ꯍꯦꯛꯇ ꯕ꯭ꯂꯣꯛ ꯇꯧꯁꯟꯕꯁꯤꯗꯅꯦ ꯑꯩꯁꯦ ꯄꯥꯝꯕꯩ ꯂꯩꯇꯕꯅꯦꯕ ꯃꯁꯤ ꯅꯨꯄꯥꯁꯦ ꯉꯥꯏꯗꯗꯤ ꯉꯥꯏꯔꯒꯦ ꯍꯩꯃꯥ ꯗꯥꯝꯕꯅꯤꯅꯦ ꯗꯥꯝꯕ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯇꯟꯒ ꯆꯥꯒ ꯂꯩꯔꯨꯝꯅꯦ ꯀꯨꯄꯤ ꯗꯥꯟꯕꯗꯤ ꯒꯥꯔꯤ ꯃꯩꯉꯥꯟꯕꯤꯒ ꯂꯩꯔꯦ ꯍꯥꯏꯀꯣ ꯌꯥꯝ ꯅꯩꯔ ꯃꯥꯜꯂꯤꯗ ꯅꯩꯗꯦꯗ ꯑꯗꯣ ꯒꯥꯔꯤ ꯃꯩꯉꯥꯟꯕꯤ ꯑꯃꯗꯤ ꯂꯩꯔꯦ ꯍꯟꯗꯛ ꯑꯗꯨꯗꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯌꯦꯡꯁꯤꯅꯦ ꯒꯥꯔꯤ ꯃꯩꯉꯥꯟꯕꯤꯗꯣ ꯌꯥꯏꯅꯦ ꯑꯩ ꯆꯠꯂꯒꯦ ꯑꯗꯣ ꯄꯨꯡꯕꯨꯗꯤ 9 ꯇꯥꯔꯦ ꯑꯩ ꯆꯠꯂꯒꯦ ꯀꯣ ꯀꯨꯄꯤ ꯇꯧꯔꯤꯁꯦ ꯍꯥꯏ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯄꯤ ꯇꯥꯈꯣꯃꯦ 이봐인 ꯇꯣꯛꯅꯔꯁꯦ ꯀꯩꯗꯧꯔꯒꯦ ꯃꯣ ꯑꯩ ꯂꯩꯀꯥꯏ ꯅꯨꯄꯥ ꯀꯣꯏꯕꯁꯦ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯁꯨ ꯃꯊꯛꯇ ꯅꯪꯅ ꯁꯛ ꯈꯔ ꯐꯖꯕ ꯁꯑꯣꯡ ꯁꯕꯥꯟꯒꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯤ ꯐꯩꯌꯦ ꯑꯗꯨꯁꯨ ꯅꯠꯇꯦ ꯈꯜꯂꯨꯔꯒ ꯑꯩ ꯁꯨꯝ ꯇꯜꯂꯦꯗ ꯐꯔꯦ ꯑꯩꯁꯨ ꯅꯪꯅ ꯄꯥꯝꯗꯕ ꯅꯪꯅ ꯌꯥꯅꯤꯡꯗꯕꯗꯤ ꯈꯛ ꯇꯧꯔꯣꯏ ꯅꯪꯅ ꯇꯣꯛꯅꯔꯁꯦ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦ ꯑꯩꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛ
ꯈꯣꯏꯗꯥꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯁꯥꯔꯛꯄꯁꯦ ꯁꯤꯃꯗꯤ ꯄꯤꯕ ꯌꯥꯒꯗꯕ ꯅꯨꯄꯤ ꯑꯃꯇ ꯊꯤꯁꯤꯜꯂꯣ. ꯑꯁ ꯁꯅꯥꯏ ꯈꯨꯗꯣꯞꯅꯤꯅꯦ. ꯈꯨꯗꯣꯞꯁꯦ ꯑꯩꯅ ꯊꯋꯥꯏ ꯇꯥꯅ ꯁꯥꯖꯔꯛꯄꯅꯤ. ꯃꯤ ꯑꯩꯅ ꯍꯥꯒꯤ ꯇꯧꯔꯒ ꯃꯊ꯭ꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯃꯥꯜꯂꯦ. ꯍꯣꯏꯁꯦ ꯅꯪꯒꯤꯅꯤ ꯅꯪꯒꯤ. ꯑꯗꯣ ꯑꯩ ꯁ꯭ꯀꯨꯜ ꯊꯦꯡꯉꯦ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ. ꯑꯗꯣ ꯁꯅꯥꯏ ꯈꯨꯗꯣꯞꯁꯤꯃꯗꯤ ꯑꯩ ꯂꯧꯔꯒꯦꯀꯣ. ꯑꯩ ꯆꯠꯂꯦ ꯕꯥꯏ. ꯍꯌꯦꯡꯁꯨ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯤꯉꯩꯗ ꯁꯤꯗ ꯎꯅꯕ ꯊꯣꯔꯛꯎꯀꯣ. ꯍꯣꯏ ꯍꯣꯏ. ꯍꯩꯃꯥ ꯗꯥꯟꯕ ꯍꯧꯖꯤꯛꯀ ꯇꯟꯖꯥ ꯂꯩꯔꯨꯏꯔꯣ? ꯉꯜꯂꯤ ꯀꯩꯅꯣ. ꯀꯥꯏꯗꯩ ꯉꯟꯕꯅꯣꯗ ꯑꯩ ꯁ꯭ꯀꯨꯜ ꯂꯣꯏꯁꯤꯜꯂ ꯊꯣꯛꯂꯛꯑꯕꯅꯦ. ꯊꯥꯖꯗ꯭ꯔꯒ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯃꯄꯟ ꯌꯦꯡꯖꯧꯅꯦ. ꯇꯥꯅ ꯉꯥꯡꯉꯤꯅꯤ ꯇꯨ. ꯑꯃꯨꯛꯁꯨ ꯍꯩꯇ꯭ꯔꯦ. ꯀꯨꯞꯄꯤ ꯅꯣꯛꯁꯤꯟꯅꯅꯨ ꯅꯪ. ꯆꯥꯅ ꯆꯥ ꯇꯥꯡ ꯀꯥꯟꯁꯤꯗ ꯗꯤꯁꯄꯣ ꯒꯤꯂꯥꯁ ꯁꯥꯏꯃꯨꯛ ꯁꯥꯡꯕ ꯑꯃꯗꯅꯦ ꯂꯨꯄꯥ 5ꯅꯦꯕ ꯄꯤꯔꯤꯁꯦ. ꯄꯤꯁꯅꯨ ꯀꯩꯅꯣ. ꯑꯃꯨꯛ ꯂꯩꯁꯨ ꯆꯠꯂꯣ. ꯀꯥꯏꯗꯩ ꯁꯦꯟꯅ ꯂꯩꯗꯣꯕ? ꯅꯪ ꯄꯤꯕꯤꯒꯦꯔꯣ? ꯂꯩꯖꯗꯦ ꯂꯩꯖꯗꯦ. ꯑꯩꯕꯨ ꯑꯃꯨꯛ ꯍꯜꯂ ꯆꯠꯈꯤꯗ꯭ꯔꯣꯕ ꯁꯤꯕꯣ? ꯌꯥꯔꯦ ꯑꯩ ꯆꯠꯂꯦ ꯀꯨꯞꯄꯤ. ꯅꯪ ꯉꯥꯎꯁꯤꯟꯅꯅꯨꯀꯣ. ꯉꯔꯥꯡꯁꯨꯅꯦꯕ ꯁꯤ ꯉꯥꯡꯁꯤꯗꯤꯕ. ꯗꯥꯝꯕꯁꯦ ꯍꯌꯦꯡꯁꯨ ꯁꯥꯟꯅꯒꯦ ꯈꯪꯅꯤ. ꯍꯩꯁ ꯉꯔꯥꯡꯁꯨ ꯅꯍꯥꯟꯁꯨ ꯑꯀꯨꯞꯄꯤꯒꯤ ꯃꯥꯡꯗ ꯆꯣꯞꯄꯤ. ꯉꯁꯤꯗꯤ ꯘꯔꯤꯒꯤ ꯑꯝꯇ ꯁꯤꯗꯕꯤ ꯆꯠꯀꯦ. ꯃꯁꯤꯒꯤ ꯁꯥꯏꯀꯜ ꯁ꯭ꯇꯦꯟꯁꯤꯗꯅꯦ ꯁꯤꯟꯒꯤ ꯈꯟꯕꯁꯦ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯕꯅꯤ. ꯏꯃꯥ ꯑꯩ ꯍꯣꯇꯦꯜꯗ ꯇꯟ ꯆꯥ ꯂꯩꯔꯨꯒꯦꯀꯣ. ꯅꯪꯁꯦ ꯊꯃꯣꯏ ꯁꯦꯡꯕꯗꯤ ꯈꯔ ꯋꯥꯠꯂꯤꯀꯣ ꯀꯨꯞꯄꯤ. ꯑꯩꯃꯨꯛ ꯊꯃꯣꯏ ꯁꯦꯡꯕꯗꯤꯅꯦ ꯅꯄꯨꯟꯁꯤꯗꯕꯨ ꯊꯦꯡꯅꯔꯣꯏ ꯏꯕꯨꯡꯉꯣ. ꯆꯥꯎꯊꯣꯛꯅ ꯍꯥꯏꯕꯤꯒꯦ. ꯁꯅꯥ ꯄꯤꯔꯒꯅ ꯅꯨꯡꯁꯤ ꯍꯥꯏꯕ, ꯄꯤꯗ꯭ꯔꯒꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯃꯑꯣꯡꯒꯤ ꯅꯨꯄꯤꯅꯤꯀꯣ ꯅꯪꯁꯦ. ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯔꯛꯀꯅꯨ. ꯑꯩꯅ ꯁ꯭ꯀꯨꯜ ꯆꯠꯇꯈꯩ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛꯇꯅꯦ ꯔꯨꯇꯤꯟ ꯑꯃ ꯑꯣꯏꯅꯅꯦ ꯅꯪꯉꯣꯟꯗ ꯊꯣꯛꯂꯛꯏꯁꯦ ꯅꯨꯡꯁꯤꯕꯩꯅꯦ ꯈꯪꯉꯕ. ꯃꯥꯏ ꯈꯨꯗꯣꯞꯁꯦ ꯌꯥꯝ ꯄꯥꯝꯃꯤ ꯃꯑꯣꯡꯗ. ꯁꯦ ꯂꯧꯖꯔꯣꯁꯦ. ꯉꯥꯏꯈꯣꯃꯦ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ. ꯐꯔꯦꯁꯦ ꯑꯩ ꯉꯁꯤ ꯊꯕꯛ ꯆꯠꯇꯣꯏꯅꯦ. ꯑꯗꯣ ꯑꯩꯅ ꯍꯜꯂꯛꯄꯗ ꯅꯪꯒꯤ ꯀꯩ ꯂꯩꯔꯣꯕ? ꯀꯦꯝ ꯂꯩꯔꯛꯀꯅꯨ. ꯌꯥꯔꯕꯅꯤꯅ ꯂꯩꯔꯔꯣꯏꯒꯦ. ꯑꯩ ꯆꯠꯂꯦꯀꯣ. ꯉꯥꯏꯈꯣ. ꯀꯩꯗꯧꯔꯒꯦ? ꯁꯟꯁꯥ ꯌꯥꯏꯕꯗꯣ ꯆꯥꯗꯕ ꯀꯨꯏꯔꯦ. ꯁꯟꯁꯥ ꯌꯥꯏꯕ ꯈꯔ ꯂꯩꯔꯛꯑꯣ. ꯑꯦ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦꯕ? ꯂꯩꯔꯛꯀꯦ ꯆꯠꯂꯨꯒꯦꯀꯣ. ꯍꯩꯃꯥ ꯗꯥꯝꯕ ꯂꯥꯛꯑꯦ. ꯈꯥꯏꯔꯒꯦ ꯈꯪꯅꯤ. ꯅꯪ ꯑꯁꯤ ꯈꯪꯅꯦꯕ. ꯗꯥꯝꯕ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ? ꯑꯣ ꯉꯁꯤꯗꯤ ꯒꯥꯔꯤꯒ ꯑꯝ ꯁꯤꯔꯛꯇ꯭ꯔꯦ ꯇꯨ. ꯑꯃꯨꯛꯁꯨ ꯂꯩꯇꯦ. ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ? ꯑꯌꯣ ꯃꯁꯤꯔꯦ. ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪ? ꯀꯩꯅꯣꯕ ꯅꯪ ꯇꯧꯏꯁꯦ? ꯍꯥ? ꯀꯩꯅꯣꯕ ꯅꯪ ꯇꯧꯏꯁꯦ? ꯅꯪꯒꯤꯁꯦ ꯄꯨꯡ ꯍꯪꯉꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯛꯅꯩꯔꯣꯕ? ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯌꯦꯡꯃꯟꯗꯅꯅꯦ ꯏꯃꯥꯁꯨ ꯑꯩꯁꯨ ꯆꯥ ꯊꯛꯄ ꯐꯪꯗ꯭ꯔꯕꯅꯦ. ꯅꯪ ꯇꯧꯅꯨꯍꯦ ꯅꯪ. ꯅꯪ ꯈꯪꯅꯤ ꯅꯪ. ꯈꯜꯂꯨ ꯃꯨꯟꯅ ꯈꯜꯂꯨ. ꯑꯩꯅ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯗꯣ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗ ꯅꯪ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ. ꯃꯥꯒꯤ ꯆꯟꯕꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯦꯟꯕ ꯌꯥꯕ꯭ꯔꯣ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯃꯩꯄꯥꯛꯄꯤꯅꯦ ꯃꯩꯄꯥꯛꯄꯤ. ꯃꯥꯏꯄꯥꯛꯄꯤꯅꯦꯅ ꯂꯩꯊꯣꯛꯄꯅꯗꯤ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ. ꯃꯈꯣꯏꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯩ ꯆꯤꯟꯁꯤꯗ ꯀꯥꯄꯟꯖꯅꯤꯡꯗꯦꯗ. ꯑꯩ ꯀꯥꯟꯅꯗꯦ. ꯑꯩ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯟꯒꯦ ꯅꯪ ꯌꯥꯎ. ꯐꯣꯟ ꯑꯃ ꯂꯩꯔꯒ ꯄꯤꯁꯟꯈ꯭ꯔꯁꯦ.
ꯌꯥꯏꯌꯦ ꯑꯗꯨ ꯌꯥꯏꯌꯦ ꯃꯥꯂꯦꯝꯅ ꯁꯤꯟꯕ ꯄ꯭ꯂꯥꯟ ꯍꯥꯏꯔꯦꯗꯅ ꯂꯥꯛꯑꯣ ꯍꯌꯦꯡ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯁꯣꯏꯅꯗꯕꯤ ꯁꯨꯡꯁꯣꯏ ꯍꯦꯛ ꯁꯣꯏꯅꯗꯕꯤ ꯁꯣꯏꯕ ꯌꯥꯔꯣꯏ ꯉꯥꯟꯕ ꯐꯤ ꯁꯨꯔꯤꯔꯣ ꯍꯥꯎ ꯁꯨꯔꯤꯅꯦ ꯑꯦ ꯃꯥꯂꯦꯝ ꯅꯪ ꯌꯧꯔꯛꯏꯅ ꯑꯗꯣ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯪ ꯃꯔꯝ ꯈꯪꯉꯕꯣ ꯅꯪꯅ ꯂꯥꯛꯄꯩ ꯃꯔꯝ ꯈꯪꯉꯗꯤ ꯑꯩꯗꯤ ꯂꯥꯏ ꯇꯥꯔꯦꯗꯅ ꯑꯗꯨꯕꯨꯔꯣ ꯁꯤꯒꯤ ꯐꯣꯟꯁꯦ ꯑꯩꯅ ꯍꯥꯏꯔꯒ ꯃꯩ ꯄꯥꯛꯄꯤꯗ ꯂꯩꯍꯟꯕ ꯁꯦ ꯃꯩꯄꯥꯛꯄꯤ ꯀꯩꯒꯤꯅꯣ ꯅꯪ ꯐꯣꯟ ꯂꯩꯔꯤꯁꯤꯕꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯗꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯤꯌꯦ ꯑꯗꯨ ꯐꯣꯟꯁꯦ ꯄꯥꯏꯔꯗꯤ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯦꯗꯅ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯅꯤꯅꯦ ꯁꯥꯟꯅꯅꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯣꯡꯃꯇ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯇꯪꯈꯩ ꯐꯤ ꯁꯥꯗꯅ ꯁꯦꯟ ꯇꯥꯜꯂꯤꯁꯦ ꯑꯩꯈꯣꯏꯅꯤꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕꯅꯦ ꯏꯕꯨꯡꯉꯣ ꯑꯗꯣ ꯉꯥꯟꯕ ꯑꯩꯅ ꯅꯣꯡꯃꯇ ꯆꯪꯒꯦ ꯌꯥꯗꯕ ꯅꯣꯏ ꯏꯃꯨꯡꯁꯦ ꯆꯟꯕꯤꯒ ꯄꯨꯁꯤꯜꯂꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯄꯨꯁꯟꯗꯦ ꯀꯅꯥ ꯍꯥꯏꯅꯣ ꯃꯤ ꯆꯨꯝ ꯆꯪꯖꯕ ꯑꯣꯏꯔꯝꯒꯅꯤ ꯏꯁ ꯆꯨꯝꯅ ꯆꯪꯖꯔꯛꯄ ꯀꯥꯏꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯅꯤ ꯑꯁ ꯌꯥꯗꯦꯃꯤ ꯅꯪꯕꯣ ꯆꯪꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯆꯪꯅꯤ ꯍꯥꯏꯁꯤꯅꯤ ꯌꯥꯔꯦꯍꯦ ꯅꯈꯣꯏ ꯑꯅꯤꯁꯤꯗꯤ ꯑꯗꯨ ꯉꯥꯟꯕ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯅꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯖꯍꯧꯔꯣ ꯑꯩ ꯆꯠꯂꯦꯀꯣ ꯍꯧꯖꯤꯛꯇꯤ ꯐꯣꯟꯁꯨ ꯄꯥꯏꯔꯕꯅꯤꯅ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯐꯪꯒꯅꯤ ꯅꯨꯡꯇꯤ ꯐꯣꯟ ꯇꯧꯁꯟꯒꯦ ꯑꯁ ꯇꯧꯔꯗꯧꯅꯤ ꯍꯜꯂꯣ ꯂꯥꯛꯑꯦ ꯆꯠꯈ꯭ꯔꯕꯣꯅꯦ ꯑꯗꯣ ꯏꯃꯨꯡꯗꯗꯤ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯪ ꯁꯥꯎꯅꯣꯕ ꯑꯗꯣ ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯣ ꯑꯩ ꯃꯔꯥꯜ ꯂꯧꯊꯣꯛꯒꯦ ꯀꯣ ꯁꯤ ꯂꯩꯔꯝꯃꯨꯀꯣ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤꯕ ꯅꯨꯡꯁꯤꯔꯣꯏ ꯍꯥꯏꯕꯁꯦ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗꯕ ꯉꯥꯟꯕ ꯉꯥꯟꯕ ꯃꯁꯤ ꯑꯃꯨꯛ ꯂꯥꯛꯏꯅꯦ ꯑꯁꯤ ꯅꯨꯄꯤꯁꯤ ꯑꯃꯨꯛ ꯂꯩꯔꯝꯃꯦꯅꯦ ꯃꯁꯛꯁꯤꯒ ꯈꯪꯅꯤꯗꯅ ꯅꯪ ꯉꯥꯟꯕ ꯉꯥꯟꯕꯧ ꯉꯥꯟꯕ ꯉꯥꯟꯕ ꯍꯣ ꯉꯥꯟꯕꯧ ꯀꯩꯅꯣꯍꯦ ꯑꯩꯃ ꯃꯤ ꯀꯧꯕꯕꯨ ꯍꯨꯏ ꯍꯧꯗꯣꯡ ꯌꯦꯟ ꯉꯥꯅꯨ ꯀꯧꯒꯨꯝ ꯀꯧꯏꯅꯦ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯌꯨꯝꯕꯨꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯧꯕ ꯑꯗꯨꯝ ꯍꯥꯏꯌꯣ ꯌꯥꯅꯤ ꯃꯤꯇꯣꯞꯇꯗꯤ ꯍꯥꯏꯕ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯃꯤꯇꯣꯞꯇꯤ ꯅꯪ ꯑꯣꯏꯔꯝꯒꯅꯤ ꯀꯔꯤ ꯍꯩꯇꯧ ꯉꯝꯕꯤ ꯅꯪꯅꯅꯦ ꯃꯤ ꯑꯇꯩ ꯑꯇꯩꯗ ꯉꯝꯃꯁꯨꯅꯦ ꯑꯩꯉꯣꯟꯗꯗꯤꯅꯦ ꯉꯝꯕ ꯌꯥꯔꯣꯏ ꯈꯪꯉꯕ ꯀꯔꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒ ꯊꯃꯣꯏ ꯄꯤꯅꯗꯅ ꯅꯨꯡꯁꯤꯅꯖꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯐꯥꯅꯕ ꯍꯣꯠꯅꯩꯗꯦ ꯑꯩꯈꯣꯏꯗꯤꯅꯦ ꯅꯪꯗꯧꯅꯅꯦ ꯅꯨꯄꯥ ꯐꯕ ꯍꯩꯖꯗꯤꯌꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯏꯃꯨꯡꯁꯤꯗ ꯅꯨꯄꯥ ꯃꯁꯥꯅ ꯌꯥꯅ ꯄꯨꯁꯤꯟꯕꯤꯈꯤꯕ ꯅꯨꯄꯤꯅꯦ ꯏꯁ ꯅꯪꯗꯧꯅꯅꯦ ꯆꯨꯔꯤ ꯇꯥꯐꯝꯁꯤꯗ ꯐꯝꯃꯒꯅꯦ ꯏꯃꯨꯡ ꯐꯥꯎ ꯆꯪꯕ ꯐꯪꯗꯕꯗꯣ ꯅꯠꯆꯗꯕꯗꯣ ꯀꯔꯤ ꯅꯪ ꯑꯩꯅ ꯁꯨꯝ ꯁꯥꯎꯔꯛꯇꯅꯅꯦ ꯅꯈꯖꯥꯏꯗꯨꯗꯅꯦ ꯈꯨꯄꯥꯛꯀꯤ ꯃꯃꯤꯠꯇ ꯍꯟꯖꯔꯛꯆꯅꯤꯍꯦ ꯍꯥ ꯅꯣꯛꯀꯦꯗꯦꯍꯦ ꯍꯣ ꯏꯕꯦꯝꯃ ꯅꯀꯣꯛꯇꯅ ꯁꯃꯅ ꯑꯃ ꯐꯥꯎ ꯂꯩꯍꯧꯗꯈꯩꯅꯦ ꯐꯣꯏꯗꯠꯀꯅꯤꯀꯣ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ ꯃꯁꯤꯗ ꯅꯪꯒꯨꯝꯕꯅ ꯃꯩ ꯄꯥꯛꯄꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯌꯥꯕ꯭ꯔꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯆꯟꯕꯤ ꯃꯩꯄꯥꯛꯄꯤ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯊꯥꯗꯣꯛꯑꯝꯃꯤꯁꯦ ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯗꯨꯕꯣ ꯑꯣ ꯌꯥꯔꯣꯏ ꯌꯥꯔꯔꯣꯏ ꯌꯥꯗ꯭ꯔꯗꯤ ꯑꯩꯌꯣ ꯀꯩꯅꯣ ꯕꯅꯣ ꯇꯧꯔꯤꯁꯦ ꯍꯥ ꯆꯠꯂꯣ ꯅꯃꯥꯟꯅꯕ ꯌꯨꯝ ꯍꯜꯂꯣ ꯆꯠꯂꯣ ꯅꯣꯏ ꯇꯧꯔꯤꯁꯦ ꯀꯩꯅꯣꯕ ꯅꯣꯏꯅꯤꯃꯛ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯆꯠꯂꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ
इमा कैथिन हल्लादिने लान सारनी भाई पापिया चलो यूं हल्लो चलो हल्लगे अꯩꯅ ꯆꯠꯈ꯭ꯔꯒ चलबिया चलो ꯑꯃꯁꯤꯅ ꯂꯩꯍꯧ यूं हल्लो चलो ꯍꯣꯏ ꯑꯩ ꯆꯠꯄ ꯌꯥꯗ꯭ꯔꯤ चलो ꯆꯠꯂꯒꯦ ꯉꯥꯟꯕ ꯅꯣꯏ ꯏꯁꯤꯡ ꯀꯥꯏꯗꯩ ꯍꯣꯟꯒꯦ ꯑꯩ ꯍꯣꯟꯕꯤꯔꯝꯃꯒꯦ ए यारे यारे ए 혼자라게 ꯑꯩ ꯍꯣꯟꯕꯤꯔꯝꯃꯒꯦꯕ ꯉꯥꯟꯕ ꯅꯪꯒꯤ ꯐꯤꯁꯦ ꯑꯩ ꯁꯨꯗꯣꯛꯄꯤꯔꯝꯃꯒꯦ 야니에 ꯍꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯛ ꯌꯥꯝ ꯌꯦꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯌꯦꯜꯂꯤꯗꯤ ꯅꯪꯅꯤꯅꯦ ꯐꯩ ꯐꯩ ꯅꯪ ꯈꯪꯅꯤꯗꯅ ꯉꯥꯟꯕ ꯅꯣꯏ ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯕꯤꯔꯝꯃꯒꯦ 에 야래 통화 통화하게 해. 통화하게 봐 ꯉꯥꯟꯕ ꯅꯣꯏ ꯏꯃꯨꯡꯒꯤ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡꯗꯣ ꯑꯩ ꯂꯣꯏ ꯁꯦꯡꯗꯣꯛꯄꯤꯔꯝꯃꯒꯦ 야래 해버리 능조 오 아이디 벗고 떨어 너 독떨어 ꯆꯠꯂꯣ ꯆꯠꯂꯣ 뭐 ꯅꯌꯨꯝ ꯍꯟꯈ꯭ꯔꯣ ꯆꯠꯂꯣ ꯅꯪ ꯑꯦ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯕ ꯆꯠꯇꯣꯏꯗꯤ ꯅꯪꯅꯤꯅꯦ ꯑꯣ ꯐꯩ ꯐꯩ ꯅꯪ ꯈꯪꯅꯤꯗꯅ ꯉꯥꯟꯕ ꯅꯈꯣꯏ ꯌꯨꯝꯁꯤꯗ ꯅꯣꯏ ꯏꯃꯨꯡꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯅ ꯍꯥꯟꯅ ꯄꯨꯁꯤꯜꯂꯦ ꯑꯩꯅ ꯍꯥꯟꯅ ꯄꯨꯁꯤꯟꯗ꯭ꯔꯕ 호이바 부실래바 ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ 그는 뜻이 뭐 ꯍꯦ ꯉꯥꯏꯈꯣ 이씨 ꯅꯪ ꯑꯣꯏ ꯂꯩꯍꯧ ꯂꯥꯛꯑꯣ ꯆꯪꯉꯣ 아이, ꯆꯪꯉꯣꯁꯦ 대답이야. ꯅꯪ ꯈꯪꯅꯤꯗꯅ 너희 니부 야리 맵다